stage ani dani koina manipur da peace pura ka doise subla number 1 da peacekeeping haiba malay number 2 dana restoration of peace restoration haiba ma ara khoi gi sida hojik si matam gi matungina peacekeeping si tawna na bo hona bada khoi si mai pakpa phajana 100% ngambra ding ngamdri maram di kegino da adum ngasi ngarang marak sarak sida dum sporadic incidents khara nukrai da nongai kapsel e haiba ngarang na chu moi dead body phumba numito nungdang da torung da nongai kapsel e na adum tawidana ko adagi di khoi gi meitei pangal gi anganu pimcham su makok ta soe na tawidana ko so ahan bagi challenges e kaino hai kanda state ki forces leiriba central ki forces thazil lakriba around 70,000 ne haire ko adu tagdi yam khraba sigi forces mayam sina any form of akogi armed activities khulai pairaga chatpa khulai pairaga tauba thabak makhal khuding makse masi hana disarm tauba masi hana seize taubu sine number 1 adu ne koina peacekeeping an haiduise adugi peacekeeping si once ngam graba matungda makhatana khut thona basi thona raktre thona roi hairagadi then we can move on to the next step ado hariba pochi hoji phobada koine nungai jada badi kaino hai kanda despite huge number of ekogi state and central forces ngasi su ekogi fringe area periphery area singsida both side meitei khaki wari natana kuki rom side su meitei rom side su irregular ekogi armed forces mayam ama nongmai pairaga khunga gan thamisibu ja masi hongna ba pona te ba this is not normalcy masi chana ba ya ba lengak leiba lengak lon leiba law and order lei chana ba leiba amada tawya ba thabang na te ba makhoi singsi kulai thado halaga magi mayumda safe oina security ki sense to phangala matungda makoi gi mahutta thajal aiba deploy tawriba state ki central gi khoi regular forces mayam se makoi na loina mahut sindo kanda leiriba miyam sing sigi both side of the community ko villagers mayam sigi life and property protect over defend over gi responsibility se ultimately si state ki fundamental duties ne kwai maru ba sigi pochi akhoi hoji phobda ngamdri ba adu ngamdabadu ne akhoi gi isai gi yum kai lekai di ngak tiya dabnina leiba state forces central forces mayam duna laga moina phajana ngakpi khraga de khoju nungai ni yum da tumjara dau do ja naha mayam na si tumdana mai gi khunda ngaktana nungai paidana leiri si masi mahut sindokhi basi amaru oe masi once state ki laiba forces mayam sin mahut sindokra kanda some sense of security and some sense of normalcy do phangudoi ne ba adui matung da mu next step asagi hariba jana hariba any form of dialogue initiate to ya ne ba dialogue to initiate to matam da core issues mayam do table da mathang puthuaga ko separate administration OBI NRC OBI illegal immigration OBI poppy cultivation OBI narco terrorism OBI any form of core issues mayam ngangnariba mayam se si loina maksi table da mu mathang discuss tawrakanda deliver tawna ba resolve tawna ba honaga da bane ba aduda hojik ekhoida leiriba problem di ngasi lawreiba state ki initiative si amaramda goodwill initiative ne na haiba taraga su hairiba initiative se masi both side of the sagi warring communities khut thonariba community gi group lan thengnariba group ani do aduda at least informed consent amadi uja lohogodona adugi initiative se khoi logibra lodabra haibasi khoi chapchana khangde ko aduna adugi achoba loophole chama leibaduna both side of the community gi side gi state na torkodoi se kaino haisi khangdrabanina moigi on assumption da phatana uragana phatana panga ngai phana ura phana panga ngai aduna ngasagi aduna kaidoroke haikanda ITLF kumba yamna deceitful over group tadi advantage pithokre ba aduna ne moina moigi source of intelligence input na akhoi smaina sumba ayamna tambangam da phibam ma lakpi ai aduna masi government tawrei si akhoi gi yamna akhoi da yam threat leba poni na masi akhoi thingadam ni na moina moigi jurisdiction da moina dominate over area sing da si social ine ba
ana sigi posi mai khoi mathang dagi di khoina state na kai hatare khoi gi initiative to law matam da informed consent amadi both side of the wearing communities tagi amasum lobi buto ai aduma adum ai yam kana nin khale atopa mana normalcy cannot be imposed normalcy is nampu da normal hen be aroeba normalcy is the restore to kadong ne aduna adugi imposition duna samna habda gari se koino jik lambi sida thawal le khala se ba kana tuning dori ge because until and unless there is some sense of security and some sense of normalcy me to the power dagadi gari to kana kampu bi power chatori ge chaning dori ge kana na chor champu chaning dori ge haiba wahang le ba aduna adugi normalcy restore tong na bagi ka hetare initiative to adune ba ya maru oirise adu tauhi taragadi adu mathang yarakani however ngasi gi tawriba thodok tubudi aina khanjabada hanagi ekoi state ki side gi lokhot kiba yam positive oi ba initiative tu yengaga reciprocate torokani na khalaga moina so masi christmas ke kari yengaga hill people singi yengaga moina experiment ma tawbune na dum lor si ai adu in future masi ekoina yeng matamda law and order gi issue ga communal issue ga ani sisu mo khoi phajana segregation nama tawgadabne masai khoina hawjana so haibiri dumaina highway the blockade to ba basa this is very much unlawful adu tagri this should be treated as law and order situation adu the involved or me sing do they should be treated as a criminal maduda kuki ni nagani maitai ni pangan ni adu gi wari kem lete those human being who are imposing on the national highway which is the lifeline of the state adu action lori mi do they should be treated as criminals aduga moi mathakta unlawful prevention act pange habra karino khare ba moi da chana ba madugi applicable law do adu section do pan ga do ne ba adumana treat to do ba aduga somna kan saita some form of communal flavor ama yauraga khanarakpagi metega kuki ga khanarakpagi hanarakpagi ne nama tawriba poche sigi sina involved toriba wearing group anigi community gi represent toriba group to aduda some kind of communication channel ama hangna bo hona ga daune adu hariba issue sidi koi mayam no loin khangnare makoina taliba separate administration bo hairo gareba moina taliba poche this is not under the prerogatives of the state separate administration piba or pidaba habasa state government gi capacity da leite masi center na tawdoine ada moina talaiba demand sidi megi ahum da moina mete da lantare mete na pakum pirure pakum makhut halubadagi di akhoi da to tap tangai phubire harpire na haijil laga makata na mete go samnang amaroi harga moigi MLA duna yamna hatu megi tang train thoida prime minister da khoi separate minister pibiro na che thajale that means they have already anticipated sigi design si moi hana tawraga ahamda koina chochampur da kaida leiba mete khutha matam da moina khut halak pada imphal da leiba koi mi kha soni adu sola kandadi koi victim oirani mandi moina larger community moina tharpana koi sokoi henduni adu victim oira kanda koi gi MLA singna sign tawraga prime minister da koi moi ga lemina ngamaroi koi separate administration pibiro we are physically emotionally separated kai moina hek sinai do these are all designs pre scripted tawraga thamaga action se mathang pangthorok paneba aduna even dead bodies ki lakpa kan su dead body ani si ki khena basi yengo me kuki na metei hat khiba matam da there are several dead bodies moi di dead bodies mangal leba dead bodies recover to hon gi deba aduna as per the law police station da di moi gi report se pan kan da missing case and dum pa ne ba until and unless dead body phangda gi sirena haibe yadram ni na yaiko adu meitei na mu khut halakuma tam dadi meitei di design ama yaude adi madu plan ama toraga particular organization ama na madu gi strategy ma semaga khut than ma natam ni na sounding badai pen da badagi emotionally attack tawgi bani na mob na tawni na halaga su ja lambi da dum hundo me adu na dumain targa lehoba to hum yam se khomjel laga mok thamak pane ba adu na ne moi gi dead body masing yami to meitei gi di atopa madu agenda yaude ba kuki na tawgi matam na changi pusangi bijam da ti phang rije gi no because there is a design moina dead body si ha noi halagadi mete gi dead body do moi da phangan be ade losalu mangalu thum jaisalu adu tawsalu haiba moi gi different directives me amo pira kanda dead body si conceal to mangal misplaced to aduna adu gi design me am si torok panina hairi poche lakpo kan si da
India government na asuk sangraba thanipan suruba phawda kuki na taliba separate administration bu oiro meitai na hairiba NRC tausi immigrant sing khandoksi adagi di moigi narco terrorist group mayam si control tausi adagi di ekhogi khulai pairaga chingda tawriba unlawful activities mayam si neutralize tausi haiba pot mayam se masi moi decision piba yaba matam yam hendokre ngasi bawda India government na separate administration in matang da moi statement thokte adu di sum withheld da thamagadi sum nakanda ekhogi sigi tension je sum prolong tawraga sum sangdaraga chalo haiba chamane ba oro da potu di oiro haigro let them do take whatever steps they wanted to take moi learning by step lokse jano ba oiro da potu di oiro hayo adu tawu da potu tawni hayo adu matung ina both side metai na pendre metai gi different form of another level of ekhogi step amadum lani kuki gi sum mogi over step amadum lani admain tawrakanda movement si ekoi ka hatare irang si ekoi ka hatare manglom da changchen bayana na bagi initiative logodabne adu natana thani pa je pura with health thamaga moina haibisu ta da somna haibisu ta da tawraga ani se sum pitpa sum khana na sum thamaga di sidi sinadi solution pura pudu mating pangde aduna haiba poche ekoi kitang ka hatare kitang seriously India government su handle to bi changi sum ka hatare khampu tawraga sum khara su phunan khara su khamdo ko malan sum tawra thamaga di masina heng miyam se sum ka hatare sumai sum leibidi yadabni na madugi saturation point ama yora kan di miyam gi tongan ba masak amada mu irang sigi magi dimension ama hongkidra haibagi nungang mudo khoi su dum power lei